ngasi numida weram phongkhiba kangleipa ki meragi pause digi maduoba pau khara khangsadaka miyamda khudo tamjake Home Ministry ga wadi sanabada saruk yanaba UNC gi miyoi taraga mathoi gi ming lathokrai free momentism chana hangadavani amasung Indo Myanmar fencing khaba lepkadavani haina United Naga Council UNC na taksinduna lakliba adugi matangda tha asigi tangkun ga tarukta New Delhi da wari sananaba Home Ministry na UNC da khangalakhiba matung inna wadi sanaba asida yaunaba miyoi taraga mathoi gi ming lathokrai miyoi taraga mathoi na saba miyoi kangu adu lup asigi president N.J. Rohorna lusingani UNC gi working committee gi senior members sing All Naga Student Association Manipur Ansam amasung Naga Women's Union NWU gi musing saruyagani haide makhoi gi manungda UNC gi working committee gi convener Samsan Rongmai UNC gi General Secretary Barayo Sangsat Assam gi President T.S. Anteng Sangmaring amasung NWU gi President T.S. Priscilla Thiomai su yaude Pawa sigi matung ina handa amuhana New Delhi da wadi sanagadariba asimaru one UNC na hirama sigi matang di henelumna lautuna thabo paikhanaba center da taksingkhibagi matung ina center na khongthang asi paikhalakpane UNC gi makedigi free momentism chana hinkidaba amasung Indo Myanmar border fencing tawbana border gi wangbada nakal animakta leiriba naga miyamgi saktam thugaiba oina thokane masiduna tan haukiba matam kayadagi social cultural amasung economic relationship ledakhiba dusu manghanbani haire tha asigi tangkun ga tarukta pangthokadariba mifam masida UNC gi mehusinga Home Ministry gi mehusinga hakthengna unadana wari sanaduna hiram ani gi matangda border de leiba community singe rights amasung sentiment yauna national security gi fibamsu khanaraba yai haire makhatara papauda Gwatabi gi achumba wayal fangnaba pawmisingna August 19 da khongjang changsingadore Gwatabi thogdoki achumba wayal fangnaba pawmisingna lakliba August 19 numaijik numita khongjang changsilagane khongjang achida pawmising amadi leibak miyamge yaifanaba matam supada hotnariba CSO singna sogatpituna saruk yabiyu haina All Manipur Working Journalists Union amjuge General Secretary Khoirakpa nawomna khoyepiduna thadarakpa cheol amana haide cheol achin hai chaliba chahi lising aniga sumna kunga manga ge mekunda Urkhul district ta pangthopa manga dak suba Seroleli festival ge hoktopa thoram ge paulo ba chatluba pamising ge team da Central Force na Gwatabi ge mafam khada da pamising na tongba Manipur State Road Transport MSD ge bus da iriba Manipur State Road Transport haina thariba wahi sing muthalu haibaga lonana pawmisingna mathau tawba chatpada apanba kaya thoankhiba thaudo adugi achumba oil piu haiduna pawmisingna ngasi phawba leptuna khongjang chathari cheol achin hai thokiba thaudo adugi matangda thigatnaba Manipur lengaki Chief Secretary na tha adugi tangkunga mathoi da mayoi anina saba inquiry committee ama semduna thigahanke inquiry committee ke report mari lenaba authority da submisu tawkrei Laibak thibadi thogdo aduga mari lenana Manipur lengangna kari karamba action lokhatpagi haibadu lengakna miyamda hauju phawba khanganba leidre pawmising asumba wayal fangdre amju amadi EGM ga Manipur gi governor da cheol thabaga lonena hakthengna unaduna asumba wayal piu haiba wafam leikre aduba hauju phawba lengana kariguma maram amata lokhatpadi udri haire cheol asin haidibadi Manipur gi pawmising na taliba demansing phangnaba pawmising na lakliba August 19 namaijik numiki ayupung 12 tabada kaisampa laimajam laikai community hall da waka khongjang ama chathagani numit asida lamdam asigi pawmising amade leba mayamgi yaifanaba matam chupada hona biriba CSO singna khongjang asida sogatpiduna saruk yabina basu haijarakle loinina numit asida leba mayamna piramba wakhalol adu Loksinjaraga amju amasung EGM na makhataba pirep laujagani haire makhatarapa pauda affidavit ama khangna elegant emergency bo yelaumi olhanba yarabra habagi wahang thoklakle leba asida lairiba miyoi khudimak icham chamba affidavit amagi matengna maming matha laifam popagi tarik amasung lining na chingba hongdo hongjin tawba yahanbagi khudongchaba pire kanglong chumna amasung lona yaba maungda kanagomba amagi ming natraga popagi tarik amasung laifam na chingba sing
educational certificate lana yaukibadagi semdok semjin tawbada thoidongna akaiba leite adobe hiram asigi matangda kanagomba miyoi kharana khodong jaba lauraga masagi ming laifam popagi tarik amasung lainingna chingba hongdong hongjing tawbagi thawong chatharabra haibagi matangda maikei kayadagi chingnaba wafam sing phongdoknarakle handaktasu social media da viral oirakiba post amagi matung inna Uttar Pradesh ki Magalpura da laiba Amin Ali Jayankai kauba miyoi amana affidavit amada masagi laining Muslim oirambadagi Hindu onkibagi wafam ama mipung khudimagna khangnare affidavit adugi matung ina miyoi adugi maming Amil Ali kaurambadagi Amit Maheswar haina onthokibaga loinana masagi laining su Muslim oirambadagi Hindu olei mataw asum atopa miyoi kayasu masagi ming laifam laining amade popagi tarikna chingba hongdong honjing toramloi hainingai leite haina maikei kayadagi phongdoknarakle atopa wafam amana Nepali nupa amada Mamaonupi thajaraga nupa adu ningthogjam sagai olankebagi video footage ama social media da handakta viral oirakpa miyamna thengnake Imphal district ki hautalda nupi amana laikhidraba macha nupa na lauba Mamaonupi bo Manis Paradan kauba Nepali macha amada mayum palhalaga Nepali adugi yumnak ningthogjam olalamba thengnakibani nupa adugi maming Manis Paradan kaurambadigi ningthauja Manis haina affidavit amagi khutangda onthoklamba thengnake hiram asigi matangda sana kunungi Uttarakhand da arambai tingolga loinana mafam aduda chatuna yengsingkibaga loinana ningthogjam sagai ole hariba Manis Paradan haiba miyoi adu maitei laining chapa yaroi amasung maitei laininga mari lainaba thabok thoramsing makhatana chathaba yaroi haina athingba thamki haire social media da viral oirakleba thaudo asi nataba Manipur gi atai atopa mafamsingdasu kanglon kaina changlapa mitomna affidavit amagi khutangda maming matha amade lainingna chingba ontho onshin tawraga yelomi oilalamoi hainingai leite haiba wafamai kai kayadagi thamnarakle hiramasi matangda mari leinaba authority na akhanaba mayeng jangduna affidavit lauba amasung pibagi thongda ningthina yengsimba tangai fadabagi tampham lakle haina miyoi kayana mot pinarakle Manipur da haujik tonga malebak singdagi janglapa mitopna masing hengalapa loinana yelomi sing minority tabagi phibamna lakpa maramna oirakleba thong asi authority singna tarani lafam thokte haba wafamsu maikai kayadagi phongdoknarakle makhatarapa pauda Manipur da COVID-19 gi laichate ingthakrai dengue na asum wangkhalakle haukiba pung kumari da Imphal East amasung West District ta miyoi ahum dengue positive oiba thengnakrai Manipur da COVID-19 gi laichat tatmatam na ingthakrai ngasi chu COVID oiba miyoi amada thengnakidrai adum oinama kangna sandokpa dengue laichatte asum wangkhalaktuna haukiba pung kumari gi manungda Imphal East amasung West District miyoi ahum puna taruk dengue positive oiba thengnare IDSP dagi phangba khwadigi nawba pawgi matung ina ngasi chu COVID-19 positive oiba miyoi amata yaukide COVID ki active case ama leire sahi asigi oina COVID ki laichat asi puna miyoi zawm humpuni tho yauke aduba misi minana chingbadi ama phawba yaukide marak asida Directorate of Health Services dagi phangba pawgi matung ina kangna sandopa dengue ki case asi tapna wangkhalakle haujiki matam asimak dengue laina sandopagi matamne haukiba pung kumari da Imphal West amasung East ki puna miyoi tarukha positive oirakpada natana atai report leitre adum oinamak sahi asigi oina Imphal West khaktada miyoi saniga kunga taruk positive oikre pung kumari gi manungda miyoi ahum dengue positive oirakhiba asi tharagade district asigi oina puna miyoi sani kunmapan dengue positive oikre Imphal East ki oina pung kumari gi mamang phawbada miyoi kunthraga taruk positive oike aduga nauna positive oirakhiba miyoi ahum asi tharagade miyoi kunthraga manga positive oikre Thaba district ki oina dengue gi case masing kunsukre Bishnupur district ki taraga mathoi Kakching district ki taru Senapati district ki manga Urkhul district ki mari Chandel district ki anne None Tengnopal Churachandpur Kamjong Kangpokpi amasung Tamenglong district ki oina miyoi amamam positive oiba thengnakre pawasina makhata na hai state asigi oina ngasi phawbagi manungda miyoi chahumga taragani pal dengue positive oikre dengue na naba miyoi amana laikhidraba miyoi adu Bishnupur district ki mafam amadagine kanga sandopa makhalgi anaba oibana amasung ayuk nungthilda chikpa
Aedes haiba kang makal asi lehendanaba amasung siendanaba cheksin thorang lokhotpa haibasina laina asi thingnanabagi khwaidagi faraba pambai amane. Maram aduna ising tunghalaga leiba mafamsing lehendanaba akhang ahisingna hairi.